Manipur की अपुनबा शक्तम ngaknaba hotnabada thawaina pontha pikhraba athouba shing mapham da ikai khumnaba utpa oina maigi achouba kumhei ama Oiriba ngasigi Diwali Kumhei Amambana Mahut Sinkhre Hindu lining chatpa singi achouba kumhei ama Oiriba Diwali Kumhei asi ngallingai matamdagi hongna lamdam asidasu harau mathoi kaduna pangthoklaga lakki adubu chahi asigi megi tang ahumdagi kuki khulai paibasingna Manipur की अपुनबगी शक्तमदा सिंगनरक्तुना चथरखिबा लान असिदा मियोय कयागी पुंसी पिखमनखि अदुगा कया अमना ngasi fawba thiba khangdana leidi thokliba irang asida Manipur की अपुनबा शक्तम ngaknabagidama athouba shingna thawai fawba pamuba leitana thakiba adu ikai khumnaba utpa oina Diwali gi fazaraba maigi kumai asibu pangthoktanaba lamdam asigi miyamna lauduna lakki Sahi kya harau matoi kaduna pangthoknaraglaba Diwali Kumhei asi kumsi sahi gi oinadi pangthoktanaba amadi yum da thaliba mai singai hak muthatnaba tongan baluf amadi miyamna apil tawduna lakki Wafam asimak tung induna amadi Manipur ki apunba shaktam ngaknabagidamag thawaina pontha pikhraba athouba singi mapham da ikai khumnaba utpa oina ngasigi Diwali Kumhei yumthong amatada pangthoknabagi mami takide miyamna apil tawkhibagi matung ina lamdam asigi tongan ba mapham singda numidang pung 3 ki matungda ngaihak mai mutanakhi loinana tongan ba makhalgi firecrackers sing thabagi makol su hojik fawbugi oina tabaleite ngasi numidang lamdam asigi tongan ba mapham singda ngaihak mai muthatuna awaba phongdokiba adugi matangda mapham kharada leramba miyoi singna TOMTV da Mishrimina amadi mikap mirau kholna thalba lamdam asida karigidama Diwali Kumhei asida mai thanduna harauba phongdok kadoribano irang asina maram oiraga awasai theng nangliba singidama ngasigi amamba asina mahut sillibani Laingak na thataru helalaba lan asi loisinaba honabagi mami tadabagum tawri chinda tangdu leitaba fibam leire haina phongdoklaba su loising loyadadi ngasisu irang asigi saitheng sauna phangde yumai chakraba amadi lan asida thawai thakraba thobu singi imung kyadi ngasisu milu pirang kangdri sahi amagi manungda amuktang lakpa kumai sing leptuna irang asigi saitheng phangdiba miyamgi awabada saruk yamina si haibu wafam sing TOMTV da phongdoknarakhe Thataruk tare suraba leibaki irang asida Kumhei di mathang lakano haiba yadabanina Diwali ningon achouba mayam lakpa matamsida miyoiba khudingmagna sahi khudinggidi langdana khotana haraudana nungaidana mai thandana tawbado hantakti akhoigi iraiba iramdamasi asuki matik waraba kanglaipa adu orabanina mai kanamata thanadre aduna nungaitaba mayam ningon achouba kanamta sanararoi adubu leigidaba mayamsida akhoina ikai khumnabanena Karam ta bunga si mai thanjadre Diwali ki mai thanda ba sisu ta sengna ikoi hoji Manipur da sukyam da ikoi mikap mira khontana thallaba matam asida ikoi na kari marangi da makta ikoi Diwali ki kumai ase ikoi harau ba nungai ba phongdok chaning da bagi wakhalon da maram oirakan da Manipur di hoji ikoi amamba marakta leibanina ikoi Diwali ki adugumba angan ba kumai do pamjada bagi da makta ikoi na ngasi sugumba ikoi mai ka Diwali da saruk ya da bagi kaino ase ikoi mama obising na logjabani na phongdok chaning Bisnupur district da shu mai gi kumai asi hoji tholi beirang asina maram oiraga amamba Diwali oina pangthoknake hiram asiga mari leinana Bisnupur district ki correspondent Naresh Sagol semdage paudam ama Bisnupur district su akoi hariba Diwali gi festival asi koi gi dark festival ama oina palan tawki sahi khuding mai thanduna pangthokpa koi gi mai gi kumai haina khangnaba Diwali festival asi sahi asi gi oina thokliba kangluki irang asina maram oiraga laikhidaba lamdam asigi Shaktam kannanaba honabada thawai pontha pikhraba athouba singi mapham da ikai khumnaba utpa oina loinana hojik tongan ba thiba khangdana leiriba imung manung singi mafam da awabada saruk yaminabagi shaktam ama oina ngasi maigi festival asi ngasi Bisnupur district su pangthokna khide loinana hairiba festival asida mahuksagum akoigi yumthong khudingda mai thanbagi shaktam adusu uba phangkhide loinana akoigi lanai Miyoi sing kayana pangthok tanabagi damakta koigi tungan ba social media ki platform singda lauba laikhrabani paudam jariba Naresh Sagol sem TOMTV Bisnupur